Welcome back to my YouTube channel. Ngasidi Janmashtami ni adana happy Janmashtami punamupu doino ngasidi Krishna gi chara henba numini ngasi gi koina tawgeda base kama tawdoino karma mongde tawdoino habada mayam da uchara age mayam su yengminarasi. Ngasidi Janmashtami ni na akoi ngasidi ngannaugale atuga numit thokdringaida ngasidi chak chahaudoini chara hendoini na hojik ayuki pung 3:46 tare ado akoi hojik chak proper chahaurani numit thokdringaida akoi hojik hairuk sembagi pochengai puthokna ready oina leire aduga leipareng ani khaksu lengani laida sibina bagi damakta 이렇게 세 달아. 마당 부스도. 영수도 쉬워 엄마. Live video. This is it.
Sumana tadi. Tinggal biru. Ya. Jadi ni. Kau uji pung baru tare duna diama laida kadlani. Bim bim. Oh bim bim. Bim bim. Không có lo. Hay lúc cha rồi gì. Ấy cha bao cái đấy lo. CD khechi to doini aduna khechi to bagi pochai myam hoi ready hoina thamme ojik seda leire jenam ojik soiri jenam nakopini adai sida cheng leire adai sida chanar ga compress ka ngorani ama adai sida hawai leire ojik khechi to bagi ado chamna lore cheng chamna lore ga koji segi gi se kara khapani so cham जीरा जीरा में
야, 가봐요, 어디. चा कौन खा ले